Khongjang Yaifana Centerna Paikalakpa Thorangbu Thawoi Usitaba Mawongda State asi Faudura Chaliba National Highway Property Oriva National Highway Sing Yauna Maroi Balambi Singda Miam Ningtina Chatok Chashin Yahananaba Paikalakpa Khongthangda Ayat Apan Pirubadagi Security Force na Lokalakpa Thabakta Mioi Ama Laikidava Amadi Mioi Kara Asok Apan Yaukibabu Yaningde Haiduna Kuki Si Aso Sing Amadi Mahiroi Loop Singna Matam Kaktaba Total Shutdown Gi Khongjang Changsili Churachandpur Kangpokpi Tengnopal Yauna Kuki Sing na Kundava State Singi Mafam Singda Chathariba Matam Kaktava Shutdown na Maram Oiduna State Asidagi Mapan Lamda Chatkadava Passenger Puba Madi Pochai Puba Gari Sing Chatpada Kudong Chadava Mayokna Ki Masigi Matakta Kuki Sing na Kundava Mafam Singda Miyamna Chatok Sashin Tobada Chauna Apanba Oire Matam Kaktava Shutdown na Maram Oiduna Kuki Sing na Kundava Mafam Singda Mahaisang Sing Thonglonaki Kaitel Kana Kidre Lambida Gari Chatpagi Chang Yamna Hantaki Maruai na Ngarang Kuki Sing na Kangpopi District ta Junction Kiba Khongjangda Lambida Nungjau Sing Yauna Uwa Kaya Phaijinduna Lambi Chatpada Athingba Pi Kiba Aduna Maram Oiraka Ngasi Sumakhatana National Highway 2 Asida Chathok Chashin Tobada Chauna Kudong Chadaba Mayoknare Adumoinamak Matam Kaktaba Shutdown gi Khongjang Changsilingai Asida Hauzik Faubagi Oina Hena Pamdaba Thodok Sing Thokpagi Paudi Leitri Security gi Force ki Maikaidigi su Pamdaba Thodok Sing Thoktanaba Akanba Section Thorang Locally Nakalamaromda Shutdown Asida ITLF KSO General Headquarters Kotu ICS, ZSP, GSO Churachandpur amasung MSO Churachandpur gi Maikaidagi su Saugatkani Haina Tongan Tongana Thadorakpa Cherol Singda Fongdorakli